Jiribam da hojik tholi berang asna maram oraga lanjena duna sadong lekai relief camp tasingna famlok dun leiriba maheiroi singna oriba phibam asda makhoi makhatana mahei tamba phanglaroidra haibki wakhal da langtakna lehouri tha asigi hoki batarukta sobam sarai kawba miyoi ama ko kimeletin singna tamthina halpi khraba matong bawtang khol lainga pokpe niksing khul amadi mongbung dage lanjena raktuna chingdong lekai da hangbu relief camp ta leiriba inmate singna una rubage pawdam hojik jiribam da leiriba ELITETV pawmi loyang sungkham dage akhnaba pawdam thaminase Jiribam Gram Panchayat ki manung changna leiriba akhoi chingdong lekai hariba mafam masidi leiriba hangliba relief camp akhoi chingdong lekai government upper primary school amadi chingdong lekai government aided primary school hariba mafam asidi leiriba akhoi relief camp asidi changna fam lawdun leiriba akhoi satra sing asina akhoi ngasi phawda akhoi tang taruk tagi horukibe laladuna maram oirakanda ngasai mafam chingna fam lawriba akhoi satra sing asida akhoi oja sing matik chana leitabna maram oirakanda mafam basidi thengnariba akhoi maheiroi sing asina kari pau tambirapa amadi makhoi imung sing dagi kari awana phongdok pirapage hado mayam miyang taminase hojik chingdong lekai relief camp ta sangja famlodun leiribi RK Sanatombi vidyalaya adagi class 12 pass torokrabi somnam anupamana phongdorpada Jiribam asta hojik tholi berang asna maram oraga relief camp asta makha tana leirabadi laik tamba phanglaroidra haibagi nungai taba du fawi maheiroi sing mama pawai basing relief camp asta leiraga kari tabak suraga macha sing asima to karamna semgadoribano khanbada awaba kaya ama leibna ana borakadra haibagi nungai taba fawi haina phongdorklei isagi yumda hanjanbiyo aduna akhoi nuji chhatra oibisina akhoi khundagi ichan mayam inaupi mayam chelaktuna leiriba mayam leire aduna moi sumangba yade haiduna khoina kha akhoi angamba khadi like taksaduna khoina inaupi su khulle kai gi ichal singsida takpiri aduna khoisu handak kaino tawbase khoisu ware khoisu yum haninge swaida kayam kuina leigani khoisu leiningde swaida duna sarkar da khoi haningbade khoi yum da halanbiyo khoi matik jaba security pigera angamba kaino pibiyo huji khoina ayuji class 12 pass out taware aduga huji college ka gani haina tawbu matamda lanjena duna leirabanina college ke admission adu ada hairapda khoi huji nomagi chara suraga chajabanina khoisu ware Akwai siwa tang taruk lai lance leba nangi pung cara de nungai kapa lance leba. Lalu siwa tu kami akwai dadar ka kamu tapi aku aji lagi ming Manipur tali dapat school ming dapat first international school. Aji lagi lalu siwa ajun de ini kita nggak pernah itu pare. Amarum relief camp asta leiriba maheiroi sing mama apa sing phongdorpada numit tarani helaba fawda nongda oribasu school aske headmaster ama laina ngasi fawa meeting amata changbida bahaibasi mama amoina nungai jate oja sing asina fangliba thage tolo atugi matung ina makoina tawdo mathau sing ningthin tahonjaninge hojik mafam asna leiriba oja amadi mari leina authority singna mathau ningthina tahonna ballenga asina athumu matamda action lokhapiyo haina phongdoraklei ozaze leite haibasu yade tak pudi hoi la khoi gi daily tak pudi ngamde moise ko moi gi haidi moiso ade khoi gi thangai sangna oza mani haraga lakpo budi nate tak pi budi la ila kasu oza man adi lakpodi nate khoi gi chumna gi khoi gi college tamiba sakcha khara adum taksa gi haibagi laksa bane ba ngang myam sumaina leibasi ka nungai ta bodo moina uraga akhoi sangma matamna la taksa ge moina sangma matamna khara la tapi moina hoi nung makhak pudi oza principal ga loina lakti la ame ta ame adai matung dadi lak khidre basda ado akhoi gi mama ama singsina hainingi je angang se akhoi na asiga leire se akhoi angang si se loina mang dore ado dona zara gadi angang si je akhoi chu manghaning de like ta ani oza do chang naina laga angang si je takpi tambi haninge ba akhoi chu ado sarkar na di akhoi je relief camp da leise nungai na leine ne khallabra karam tawre ba moi
ꯑꯩꯈꯣꯏꯗꯤ ꯏꯆꯥꯁꯤꯡꯁꯦ ꯍꯣꯏ ꯁꯤꯗ ꯂꯥꯏꯔꯤꯛꯁꯦ ꯇꯥꯛꯇꯦꯕ ꯑꯃꯐꯥꯎꯕ ꯑꯣꯖꯥꯁꯨ ꯂꯥꯛꯇꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯁꯨꯝ ꯇꯥꯡ 6ꯇꯩ ꯊꯣꯛꯂꯛꯑꯦ ꯁ꯭ꯀꯨꯜꯁꯨ ꯀꯥꯗ꯭ꯔꯕꯅꯤꯅ ꯏꯆꯥꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯐꯖꯅ ꯂꯥꯛꯄꯤꯔꯒ ꯏꯆꯥꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯇꯥꯛꯍꯟꯅꯤꯡꯕ ꯈꯣꯠꯍꯟꯅꯤꯡꯕ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯐꯥꯎ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯂꯅꯥꯏ ꯆꯠꯂꯒ ꯑꯩꯈꯣꯏ ꯍꯥꯏꯖꯔꯨꯕ ꯂꯩꯇꯦ ꯑꯗꯨꯝ ꯑꯣꯖꯥꯁꯨ ꯑꯃꯐꯥꯎꯕ ꯂꯥꯛꯑꯒ ꯂꯥꯏꯔꯤꯛꯁꯨ ꯇꯥꯛꯄꯤꯗꯦ ꯏꯆꯥꯁꯤꯡꯁꯦ ꯂꯥꯏꯔꯤꯛꯁꯦ ꯇꯥꯛꯇꯦ ꯃꯣꯏ ꯃꯔꯛ ꯃꯔꯛꯇ ꯑꯉꯥꯡꯁꯤꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯒꯤ ꯑꯃꯅꯤ ꯂꯥꯛꯑꯒ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛ ꯇꯥꯛꯄꯤꯕ ꯈꯣꯠꯄꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯂꯩꯕꯁꯤꯡꯁꯦ ꯑꯁꯤꯅꯁꯨ ꯃꯣꯏ ꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛ ꯇꯥꯛꯄꯤꯕ ꯃꯅꯤꯄꯨꯔ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯃꯠꯇ ꯇꯝꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯅꯤꯡꯕꯁꯦ ꯏꯆꯥꯁꯤꯡꯁꯦ ꯂꯣꯏ ꯃꯥꯡꯉꯦ ꯑꯗꯨꯅ ꯏꯆꯥꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯅꯕ ꯑꯝꯇꯪ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯁꯤꯟꯕꯤꯅꯕꯁꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯏꯆꯥꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯑꯝꯇꯪ ꯇꯝꯕꯁꯦ ꯐꯪꯍꯟꯕꯤꯌꯣꯅ ꯍꯥꯏꯖꯅꯤꯡꯉꯤ Chingdong Lekai Relief Committee ke thawmi Hecrojam Grobandana Fongdorapda Tha Asige Taramdaida DC amadi Makok Thongba Sing amadi Manipur lenga ki order thokna Tha Asige Taramari de Yengsimbala Namba Matung Numi Tarani Helabo Fawbada Mafum Asda leiriba maheiroi sing ase Medyang Amata Changbi da Habasi Yamna Laibak Thibni Haina Fongdorke singna madu wafam du achum mani hainingi maramdi satra singi si aikoina satra singi wakan angang sing wakan chi hongdana ba makoi gi brain da karigumba phattaba amata tas tawdana ba aikoina makoi ji phajalaga sana khona hanba aduga laiglaisu matam chana sandagi ayuki pahanba homework to hanba aikoi gi leijari ba staff sing dagi aduga inmate singi marakta khaji khara senior oiba lariki mangan phangaba khara ga punsal laga aikoi class tawdana makoi chathai adubu masigi wafam je koi DC sar visit to wima tamda ekoi report to wima tamda DC na jedo gi khutangda order thokpi dana tarik 13 do order thokpi re tarik 13 do order thokpi raga tara mari da ekoi gi school asigi headmaster robiriba sinam ananta mak school sida laga school gi oja sing lam dana makoi kari kaino to ba yaba numi to khara tawbiramme ekoi su management gi tonganba tabak achin balai bataki mokoi gasu mokoi nasu aikoi bu contact fajana tawbiram dre aikoi nasu mokoi to contact tawbangi matam du phangau dana sarak ama sikre adugi khudong jabdu lawrga oja singdu hayeng dagi class haurani haina chatkibagi mong mali aduga chakra hayeng lakani haiba hairami haibagi ai paudum tai adu lakadra haina koi ngaire adu bungasi tarik kulumdoi kunmari yausalale asi bhawa aikoi oja singji mokoi gi duty lakpa ude lakte hoji phawda adu lakadra haina dum khallaga leirambani lakte hoji phawdi ekoi aduga lanai angang sing thawai jawba angang sing mapandagi su lakpi be yawi makoina toraga ekoi gi school gi angang school like tamiba macha macha sing siti kaidana ba makoi class tawbiri boy ama koloma pencil ama ledger ama katar ama ekoi dumai supply toraga anda mating pangbirpa singi matingna supply toraga ekoi run tawjari koi hujik mafam asidai leiriba koi gi yum yankhai gu humdoi aba tare yab yum yankhai humdoi asidai leiriba koi gi miyoi chamago humfu humdoi leiriba mafam asidai da koi gi leiriba chhatra gi masing asi nupa da kunthra ga mathoi aduga nupi da kunthra ga mari ni punna humfu ga manga leiriba mafam asidai da koi gi leiriba koi gi hojik leiriba government asina koi gi hairiba koi gi singdong lekai government upper primary hairiba mafam asidai da koi gi manak nak pada leiriba koi gi headmaster amadi oja sing na koi matik chana koi yangjan bidam padano maram oirakanda koi mafam asidai leiriba maheiroi sing asi koi lairik laisu tamba matamda aduki matik mayoknari hairiba mayoknari ba asidai da koi yam chauna thengna awaba hai tagari pikli angang sing amadi koi 12 pass tawro maheiroi sing asina koi makhata na lairik tam thagadaba koi sing asi koi pali lenga asina kari guma makhala mataga yangjan bidam padano maram oirakanda makhata na koi lairik tam ninglabasu koi lairik tamba phangdana lairi pikli angang sing asina so koi government sing asina koi masagi oiba tonganba lairik sing pithara kadaba lairaka so pithabiraktaba adagi lairik paning labasu koi lairik sing laitabana maram oirakanda koi awaba kaya mayoknari masidaida koi school asigi manakta lairiba headmaster asina koi ngasi phawda koi
ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇ ꯌꯦꯡꯁꯤꯟꯕꯤꯗꯕ ꯊꯥ ꯑꯁꯤꯒꯤ 16ꯗ ꯑꯦꯄꯣꯏꯟꯃꯦꯟ ꯊꯣꯛꯂꯛꯂꯒ ꯇꯥꯡ 13ꯗ ꯖꯣꯏꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗꯩꯗ ꯑꯋꯥꯠ ꯑꯄꯥ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯃꯈꯣꯏꯗ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯊꯧꯔꯥꯡ ꯑꯃꯠꯇ ꯄꯥꯏꯈꯠꯄꯤꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯐꯝ ꯑꯁꯤꯗꯩꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯃꯇꯧ ꯀꯔꯝꯅ ꯇꯝꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯩꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯃꯦꯠꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯉꯥꯜ ꯈꯔꯈꯛ ꯐꯪꯕꯁꯤꯅ ꯇꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯍꯧꯒꯠꯂꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯠ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗꯩꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯍꯩ ꯇꯝꯕꯤꯅꯕ ꯊꯥꯕꯤꯔꯛꯂꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯃꯗꯤ ꯍꯦꯗ ꯃꯥꯁꯇꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯔꯒ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯐꯝ ꯑꯁꯤꯗꯩꯗ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯕꯤꯔꯛꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯩꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯄꯥꯎꯗꯝꯕꯤꯔꯛꯏ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯂꯣꯌꯥ ꯆꯨꯡꯈꯥꯝ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ